ꯏꯃꯦꯖ ꯄꯥꯎꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯣꯡꯃꯥꯏꯊꯦꯝ ꯀꯖꯜ ꯗꯦꯕꯤꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯔꯠ ꯕꯤꯜꯗꯤꯡ ꯀꯛꯆꯤꯡ ꯉꯁꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯁꯪꯒꯥꯈ꯭ꯔꯦ꯫ ꯀꯕꯨꯏ ꯈꯧꯁꯥꯔꯣꯜ ꯍꯥꯏꯕꯁꯤꯗ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯊꯥꯡ ꯇꯥ ꯋꯥꯛꯁꯣꯞ ꯉꯁꯤꯗꯒꯤ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃ ꯉꯁꯤ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ 5th State Level Open 9 Men's A-Sec Football Tournament 2025 ꯉꯁꯤꯗꯒꯤ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯔꯠ ꯕꯤꯜꯗꯤꯡ ꯀꯛꯆꯤꯡꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯆꯤꯡꯂꯛꯇ ꯅꯧꯅ ꯁꯥꯕ ꯁꯪꯂꯦꯟ ngasi ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯁꯪꯒꯥꯈ꯭ꯔꯦ꯫ ꯑꯆꯝꯕ ꯊꯧꯔꯝ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ KSS Mehta, Judicial Magistrate of First Class JMFC Thawal ꯑꯃꯁꯨꯡ Nirasina JMFC ꯀꯛꯆꯤꯡ ꯑꯅꯤꯅ ꯃꯤꯊꯨꯡꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯅꯤꯡꯁꯤꯡ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯑꯃꯗꯤ ꯔꯤꯕꯟ ꯀꯛꯇꯨꯅ ꯁꯪꯒꯥꯈꯤ꯫ ꯇꯨꯡꯗ ꯀꯣꯔꯠ ꯕꯤꯜꯗꯤꯡ ꯑꯁꯤꯃꯛꯇꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯀꯥ ꯑꯃꯁꯨ ꯁꯪꯒꯥꯈꯤ꯫ ngasi ꯁꯪꯒꯥꯈ꯭ꯔꯕ ꯀꯣꯔꯠ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯖꯖ ꯑꯣꯏꯒꯗꯕꯤ Nirasina JMFC ꯀꯛꯆꯤꯡꯅ ꯃꯍꯥꯛꯀꯤ ꯀꯣꯔꯠ ꯀꯥꯗ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯖꯖꯀꯤ ꯐꯝꯐꯝꯗ ꯐꯝꯗꯨꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯋꯥꯔꯤ ꯑꯃ ꯁꯦꯝꯈꯤ꯫ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯀꯦꯌꯔꯇꯦꯀꯔ ꯆꯦꯌꯔꯄꯔꯁꯟ ꯅꯥꯎꯔꯦꯝ ꯁꯥꯟꯇꯀꯨꯃꯥꯔ, ꯀꯦꯌꯔꯇꯦꯀꯔ ꯀꯥꯎꯟꯁꯤꯂꯔꯁꯤꯡ, ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯦꯗꯚꯣꯀꯦꯠꯁꯤꯡ ꯑꯃꯗꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯒꯨꯅꯨ ꯁꯦꯔꯧꯅꯆꯤꯡꯕꯗꯒꯤ ꯂꯥꯞꯅ ꯀꯦꯁ ꯑꯃꯒꯤꯗꯃꯛ ꯊꯧꯕꯥꯜ ꯇꯥꯟꯅ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯀꯌꯥ ꯃꯇꯝ ꯁꯥꯡꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ngasi ꯁꯪꯒꯥꯈ꯭ꯔꯕ ꯀꯣꯔꯠ ꯑꯁꯤꯗ ꯋꯥꯠꯂꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯗꯤ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯁꯤꯡꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯤꯕꯤꯗꯨꯅ ꯀꯣꯔꯠ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯊꯧ ꯇꯧꯕ ꯍꯧꯍꯟꯅꯕ ꯍꯣꯠꯅꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯛꯅꯍꯧꯈꯤ꯫ ꯄꯨꯟꯁꯤꯗ ꯄꯥꯟꯗꯝ ꯑꯃ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯊꯋꯥꯏ ꯍꯦꯟꯅ ꯌꯥꯎꯁꯤꯟꯅ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗ ꯃꯦꯖꯔ ꯑꯣꯏꯔꯤꯕ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯕ꯭ꯔꯣꯟꯁꯟ ꯃꯩꯇꯩꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯦꯟ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯟꯇꯔ ꯀꯛꯆꯤꯡꯅ ꯅꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯄꯤꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯄꯤꯁꯦꯜ ꯁꯟꯗꯦꯒꯤ 563 ꯁꯨꯕ ꯊꯧꯔꯝꯗ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯃꯦꯖꯣꯔ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯕ꯭ꯔꯣꯟꯁꯟ ꯃꯩꯇꯩꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯧꯒꯠꯂꯗꯨꯅ ꯋꯥ ꯉꯥꯡꯂꯗꯨꯅ ꯃꯦꯖꯣꯔ ꯕ꯭ꯔꯣꯟꯁꯟꯅ ꯍꯥꯏ ꯑꯩꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯣꯏꯗ꯭ꯔꯦ, ꯂꯩꯔꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯋꯥꯈꯜ ꯍꯟꯊꯅ ꯈꯛ ꯈꯜꯂꯣꯏꯗꯧꯕꯅꯤ꯫ ꯑꯩꯅ ꯑꯄꯥꯝꯕ ꯂꯩꯔꯕꯗꯤ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯅꯅꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯦꯟꯅ ꯂꯨꯞꯁꯤꯟꯗꯨꯅ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯔꯕꯗꯤ ꯄꯥꯟꯗꯝ ꯑꯗꯨ ꯁꯣꯏꯗꯅ ꯐꯪꯕ ꯉꯝꯒꯅꯤ꯫ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯍꯣꯠꯅꯕ ꯑꯗꯨꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ꯫ ꯍꯣꯠꯅꯒꯦ ꯈꯟꯅ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯍꯧꯒꯠꯂꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯋꯥꯈꯜꯗ ꯆꯦꯠꯅ ꯊꯝꯕꯤꯌꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯛꯆꯤꯡ ꯑꯃꯗꯤ ꯀꯛꯆꯤꯡꯒꯤ ꯑꯀꯣꯏꯕ ꯈꯨꯜ ꯀꯌꯥꯗꯒꯤ ꯃꯍꯩꯔꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯦꯖꯣꯔ ꯕ꯭ꯔꯣꯟꯁꯟꯒ ꯋꯥꯍꯪ ꯄꯥꯎꯍꯧꯅꯗꯨꯅꯁꯨ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯍꯧꯁꯥꯒꯤ ꯁꯛꯇꯝꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯨꯔꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯕꯁꯨ ꯆꯍꯤ ꯆꯨꯞꯄ ꯏꯁꯤꯡ ꯂꯦꯞꯇꯅ ꯆꯦꯟꯕ ꯇꯨꯔꯦꯜꯗꯤ ꯕꯔꯥꯛ ꯇꯨꯔꯦꯜ ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯅ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯟড ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯗꯤꯔꯦꯛꯇꯔ ꯗꯥꯛꯇꯔ ꯇꯤ ꯕ꯭ꯔꯖꯀꯨꯃꯥꯔꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ngasi ꯀꯛꯆꯤꯡ ꯈꯨꯃꯟꯗ ꯂꯩꯕ ꯂꯩꯕꯥꯏ ꯂꯝꯕꯤ ꯄꯥꯔꯛꯇ ꯄꯥꯡꯊꯣꯛꯄ ꯋꯥꯔꯜꯗ ꯋꯥꯇꯔ ꯗꯦ ꯑꯃꯗꯤ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯀꯛꯆꯤꯡ ꯏꯊꯩ ꯔꯤꯖꯨꯚꯤꯅꯦꯁꯟ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯥꯝ ꯀꯛꯆꯤꯡ, ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯕ꯭ꯔꯥꯟꯆ ꯑꯃꯗꯤ ꯃꯦꯅꯦꯖꯃꯦꯟꯠ ꯀꯝꯃꯤꯇꯤ ꯂꯩꯕꯥꯏ ꯂꯝꯕꯤ ꯄꯥꯔꯛꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯕ꯭ꯔꯖꯀꯨꯃꯥꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯄꯤꯔꯝꯕ ꯐꯖꯔꯕ ꯈꯨꯗꯣꯜ ꯀꯌꯥ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯋꯥꯈꯜ ꯇꯥꯕ ꯋꯥꯠꯄꯗꯒꯤ ꯎꯃꯪ ꯀꯣꯛꯊꯣꯛꯂꯒ ꯄꯣꯄꯤ ꯊꯥꯕ, ꯁꯦꯜꯒꯤꯗꯃꯛ ꯑꯆꯧꯕ ꯎꯄꯥꯜ ꯀꯌꯥ ꯌꯥꯟꯕ ꯑꯃꯗꯤ ꯗꯤꯕꯦꯂꯞꯃꯦꯟꯠꯒꯤꯗꯃꯛ ꯂꯝꯕꯤ ꯊꯣꯡ ꯀꯌꯥ ꯅꯧꯅ ꯁꯦꯝꯂꯛꯄ ꯑꯁꯤꯅ ꯃꯍꯧꯁꯥꯒꯤ ꯁꯛꯇꯝꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯥꯛꯂꯤ꯫ ꯃꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯍꯤ ꯑꯃꯗ ꯆꯨꯒꯗꯕ ꯅꯣꯡꯒꯤ ꯆꯥꯡ ꯑꯗꯨ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯆꯨꯔꯛꯄꯗꯒꯤ ꯇꯝꯄꯥꯛꯇ ꯏꯆꯥꯎ ꯇꯣꯏꯅ ꯊꯣꯛꯂꯦ, ꯑꯗꯨꯒ ꯑꯇꯩ ꯃꯐꯝꯗꯅ ꯇꯨꯔꯦꯜꯁꯤꯡꯗ ꯏꯀꯪ ꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯤꯔꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯋꯥꯈꯜ ꯇꯥꯕꯤꯗꯨꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯂꯣꯏꯅꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯁꯨ ꯍꯤꯔꯝ ꯑꯁꯤꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯒꯅꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯀꯣꯏꯕꯒꯤ ꯃꯍꯧꯁꯥꯒꯤ ꯁꯛꯇꯝꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯤꯕ ꯁꯤꯡꯒꯜ ꯌꯨꯖ ꯄ꯭ꯂꯥꯁꯇꯤꯛ ꯁꯤꯖꯤꯟꯅꯕ ꯊꯤꯡꯕꯒꯤ ꯗ꯭ꯔꯥꯏꯚ ꯑꯁꯤꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯁꯤꯡꯅ ꯈꯨꯠꯁꯝꯅꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯛ ꯁꯟꯅ ꯆꯠꯊꯔꯒꯅꯤ ꯍꯥꯏꯈꯤ꯫
Kaksing Educational Trust na sinduna ngasi CAT Test 2025 ngasi ayuk pung 8:30 hawraga numit yung fawba JRD Pasikers Academy Kaksingda pangthokre CAT Test asida Kaksing District ki manung chanbada lairiba tonga school singdagi candidate chaman asaru yaki ngasigi sangdamnaba sida yawkiba candidate kun interview gi dama khale aduga government school category gi maheroi marina CAT prize pinaba khankhre hairi Sana konong Utra Sanglenda Kawi Kausarwal Haibasida numit mangani chupna chathagadaba thangta workshop amang asidagi hodokre Sana konong thangta loisangna senduna chathagadaba workshop aduda miyo yankai henbana saru yagadawri workshop hodokpaga marilinana pangthokiba tharom aduda Sana kononggi angom ningthau angom poreiton thangta loisang Sana kononggi Thauburel athokpam Ozendro Pukramba Thokchom Ibungohal Kurai Lakpa Hizam Rajkumar Laifam Lakpa Salam Birendrana Chingba Kayana Tharomgi Maru Oiba Mitunglen Oina Saru Yaki Tharom adugi chief guest ke warwal piraduna angom poreto na fondorakpada workshop asida mangsil lakpa yana layuraba kabui khausarwalgi oiba machat kaya uba fangadauba asi lamdam asi oina khwaidagi laibak fabani asigumba mangsil lakpa yana layuraba kaya asibu thang taloisangna senduna amuk na hauna na miyamna khangnaba hotnariba sida aikoi khuding makna pukning thawatuna tungnam chata afaba oiraknaba aikoi khuding makna hotnase haiba wafam thamlaki Koi upang ujau mayam tu upang dani hai bawa upang cida, aduh mang keraba mang lak payaba macet sih bu koi tang tang leseng singna amat toina wakal cumcit minaraga apa tunglam cetta amat tang waiba upum lakna bina makta koi penamak hona min saya upam simatang thamjar gai senjar NRC Tauraga Mito Khandokpa loiraba matungda delimitation tawgadabani haina amukogi president Nando Luwangna All Manipur Maitai Pangang Clubs Organization ampakona senduna pangthokiba iftar party ga mailina na pawmisingda phongdorakli Khetri Maya Lekai da pangthokiba tharom aduda ampakogi president YK Hayatu Rahman Salak Khun Mohala Khetri gi Imam Kari Maulana Jalahidin na chingba saru yaki tharonga mailina na Nando Luwang na makata kibada lamdam asigi political supai paige haibagi pandam amaga loinana mikok thiba matamda mi masing panghapta hapchin bayaukre malemda amukta thokhidriba mawongda oithokpa yaroidaba mawongda mikok thiba matamda mama amana Chahi amada macha tara pokpagi changda anauba hapsin khiba record yenglaga delimitation tawrabadi lamdam masigi gelhomi singi fida munkhiba tabani kanglup furup ki mingda thabak tawba apunbagi wakalon sagatpa ngamdaba mioi kayana makhoigi pandam phangnaba hotnabada mitop kaya hapsilakhiba sing phajana khandokadabani mitop khandoktringaida delimitation tawrabadi amukona miyamga loina chap chana thenagani haiki Aigi Kanglup na mahil haiba wakan thadung na kanda koi Kanglup kone mak nuksi chana ni himina kadamani koi amatani haiba wakalon je khanmin ner kanda da koi lamdam jida yam nuksi chana ba ing tabba phimam ma porkani madura tragadi Kanglup amana nampu apu droga sakti paini supai paini lamdam Manipur si control dawni Manipur gi mapu gini haiba dudi hojiki oiba phimam jidadi oroi daba wafam amani aduna madui wakalon punamak thaduk biu haiba si Kanglup furup da yumpham oiraga thabak tawriba lan horiba adugumba phatal Kangbu kuning mungta khoi masi amuko gi maikai digi appeal tawjari Maitai khunai ga tatna thana ba yadraba lai harawabo masak thihan ba yaba mawongda saru yaruba wakal mapung phadriba angang ama yauna mioi tarani thoibu umang lai kan balup ukal amadi sana konungi famnai ba singna Utra Sanglen na kapkatuna wakal taminarba matung leibak miyamda lale haiduna sengdokhankre hiramasigi matangda konung mamangda leiba Utra Sanglen da pangthokiba pawgi mifam amada upkalgi General Secretary Mutum Manito na haikibada leibak ki thauda wathok kaya asina matam kuina lai harawbagi tharom pangthokludre adubu ining thaulei semba sana zawbagi yathang matung inna handak numit mangani chupna mafam kayada lai harawa pangthoknaba Khangal lakpadagi Manipur gi mafam kayada umang lai harawa pangthoknari tanja asida wakal thenba khunai chatna loinbu thawoidana mioi kharana kwa khaitel konjang laikai da leiba ibuda khwai lakpagi haraubagi manung chana ngarang lai lam thokpada
ꯁꯦꯠꯂꯣꯏ ꯆꯥꯔꯣꯏꯗꯕ ꯐꯤꯖꯦꯠ ꯁꯦꯠꯄ ꯑꯃꯗꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯁꯥꯗꯨꯅ ꯐꯅꯦꯛ ꯁꯦꯠꯆꯤꯟꯗꯨꯅ ꯂꯥꯏ ꯂꯝ ꯊꯣꯛꯄ ꯌꯥꯎꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯉꯁꯤ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯀꯧꯈꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯖꯔꯕ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯆꯠ ꯑꯁꯤꯕꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯥꯟꯅ ꯎꯍꯟꯕ ꯌꯥꯕ ꯃꯑꯣꯡꯗ ꯐꯦꯟꯁꯤ ꯗ꯭ꯔꯦꯁ ꯁꯣ ꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯇꯨꯡꯑꯣꯟ ꯌꯥꯟꯁꯤꯜꯂꯒ ꯁꯔꯨꯛ ꯌꯥꯕ, ꯅꯨꯄꯥꯁꯤꯡꯅ ꯕꯨꯠ ꯁꯥꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯆꯤꯟꯕ, ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯃꯤꯠ ꯀꯨꯝꯍꯩ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯇꯧꯕꯤꯒꯅꯨ, ꯂꯥꯏ ꯍꯔꯥꯎꯕꯗ ꯂꯥꯏꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯗꯨꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯑꯁꯦꯡꯕ ꯃꯆꯠꯇꯨ ꯄꯨꯟꯅ ꯉꯥꯛꯃꯤꯟꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯉꯣꯝ ꯅꯤꯡꯊꯧ, ꯑꯉꯣꯝ ꯄꯣꯏꯔꯩꯇꯣꯟ ꯑꯃꯗꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯉꯔꯥꯡꯒꯤ ꯂꯥꯏ ꯂꯝ ꯊꯣꯛꯄ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯁꯔꯨꯛ ꯌꯥꯔꯨꯕ ꯀ꯭ꯋꯥꯀꯩꯊꯦꯜ ꯀꯣꯟꯖꯪ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯁꯣꯝ ꯏꯕꯣꯍꯜꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯏꯕꯨꯙ ꯈ꯭ꯋꯥꯏ ꯂꯥꯛꯄ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯁꯦꯡꯗꯣꯛꯈꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯁꯨ ꯃꯤꯌꯥꯝꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯌꯥꯊꯪ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯅꯣꯔꯊ ꯏꯁ ꯁ꯭ꯇꯦꯠ ꯈꯔꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯔꯤꯕꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯕꯒꯨꯝ ꯑꯃ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯃꯁꯤ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯅ AAP ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯁ꯭ꯇꯦꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯕꯤꯁ꯭ꯋꯅꯥꯊ ꯊꯤꯡꯅꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯇꯥꯈꯤꯕ ꯔꯥꯏ ꯑꯗꯨꯕꯨꯗꯤ ꯇꯔꯥꯝꯅ ꯑꯣꯛꯏ, ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯆꯦꯡꯒꯨꯝ ꯁꯧꯕꯒꯨꯝ ꯁꯧꯗꯨꯅ ꯂꯩꯔꯤꯕ ꯆꯣꯏꯔꯛ ꯑꯁꯤꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯆꯠꯊꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯑꯃꯨꯛ ꯂꯥꯛꯄꯒꯤ ꯑꯀꯤꯕ ꯂꯩ꯫ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ NRC ꯆꯠꯅꯍꯜꯂꯕ ꯃꯇꯨꯡꯗ ꯇꯧꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯑꯦꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯀꯟꯗꯤꯁꯟ ꯈꯔꯗ ꯌꯩꯊꯣꯛ ꯌꯩꯁꯤꯟ ꯌꯥꯕꯒꯤ ꯑꯌꯥꯕ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯂꯒ ꯊꯝꯕꯤꯌꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯃꯤꯌꯥꯝ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯁꯦꯟꯇꯔꯗ ꯂꯥꯎꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯦ꯫ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯁꯦꯟꯇꯔꯒꯤ ꯈꯨꯠꯇ ꯄꯥꯏꯔꯒ ꯂꯩꯔꯤ, ꯃꯔꯝꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯤꯅꯕ ꯀꯌꯥꯔꯛ ꯍꯥꯏꯖꯕ ꯃꯇꯝꯗ ꯂꯥꯛꯈꯤꯗ꯭ꯔꯒ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯋꯥꯔꯣꯏꯁꯤꯟ ꯁꯦꯟꯇꯔꯒꯤ ꯈꯨꯠꯕꯥꯛꯇ ꯄꯥꯏꯔꯒ ꯂꯩꯔꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤ꯫ ꯈꯨꯠꯁꯦꯝꯒꯤ ꯂꯥꯟ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯅꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯃꯤꯠꯌꯦꯡ ꯁꯥꯡꯅ ꯎꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯂꯥꯛꯑꯦ꯫ ꯑꯁꯤꯒꯨꯝꯕ ꯅꯍꯥ ꯀꯌꯥꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯛꯂꯕꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯕ, ꯆꯥꯎꯈꯠ ꯃꯥꯏꯀꯩꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯒꯅꯤ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯖꯕ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ꯫ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯕꯒ ꯆꯞ ꯃꯥꯟꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯁꯤꯃ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯃ ꯑꯩꯈꯣꯏ ꯊꯝꯖꯒꯦ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯝꯄꯥꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ꯫ ꯋꯦꯕꯁꯥꯏꯠ ꯂꯣꯟꯆ ꯇꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯦꯜ ꯁꯨꯖꯀꯥꯟꯇ ꯁꯔꯃ, ꯆꯦꯌꯔꯃꯦꯟ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔ, ꯁꯣꯃꯦꯟ ꯃꯣꯏꯔꯥꯡꯆꯥ, ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯜ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯝꯄꯥ ꯑꯃꯗꯤ ꯇꯤ ꯂꯣꯀꯦꯟꯗ꯭ꯔꯣ ꯁꯤꯡ, ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯤꯅꯤ ꯑꯦꯛꯇꯔ ꯒꯤꯜ ꯃꯅꯤꯄꯨꯔꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ, ꯊꯧꯔꯝ ꯃꯄꯨ ꯑꯃꯗꯤ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯝꯄꯥꯒꯤ ꯋꯦꯕꯁꯥꯏꯠ ꯍꯥꯡꯗꯣꯛꯄ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯣꯏꯆꯥꯟ ꯃꯣꯏꯔꯥꯡꯊꯦꯝꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯀꯗꯥꯏꯗ ꯀꯝꯗꯧꯅ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯃꯗꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕꯁꯤꯡꯅ ꯈꯪꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯋꯦꯕꯁꯥꯏꯠ ꯑꯁꯤꯒꯤ ꯃꯇꯦꯡꯅ 1962ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝꯒꯤ ꯇꯥꯏꯕꯪ ꯑꯁꯤꯅ ꯈꯪꯅꯤꯡꯕ ꯀꯌꯥꯁꯤꯡ ꯑꯗꯨ ꯈꯪꯍꯟꯕ ꯉꯝꯂꯒꯅꯤ ꯑꯃꯗꯤ ꯈꯪꯍꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡꯒꯤ ꯂꯨꯞ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯑꯁꯤ ꯁꯛ ꯇꯥꯛꯄꯗ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯃ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁ ꯒꯤꯜ ꯑꯃ ꯍꯤꯡꯉꯤ, ꯃꯅꯤꯄꯨꯔꯁꯦ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯃꯤꯡꯁꯨ ꯆꯥꯎꯅ ꯎꯕꯁꯨ ꯐꯪꯒꯅꯤ꯫ ꯑꯇꯣꯞꯄ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯑꯇꯣꯞꯄ ꯒꯤꯜꯁ, ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯀꯤ, ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯃꯌꯥꯝ ꯇꯧꯕ ꯌꯥꯔꯅꯤ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯀꯤ ꯊ꯭ꯔꯨꯗꯒꯤ ꯍꯥꯏꯇꯥꯔꯦ꯫ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯁꯟꯗꯦꯁ ꯑꯣꯟ ꯁꯥꯏꯀꯜꯒꯤ ꯊꯧꯔꯝ ꯑꯁꯤꯁꯨ ꯐꯤꯖꯤꯀꯦꯜ ꯏꯗꯨꯀꯦꯁꯟ ꯐꯥꯎꯟꯗꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ
PEFI Manipur chapter amadi site takil anina khosamaduna Sundays on Cycle Manipur edition haiba thimda Fit India Campaign Committee FICC amadi Fit India Club FIC Manipur University anina sinuna pangthokre Manipur University ge Department of Physical Education and Sports Science tagi hauraga takil site complex phawba thaukiba cycle rally adu haudopagi tharamadada Manipur University ge Vice Chancellor Professor N Lokendra FICC amadi FIC MU ge Chairman Professor C.S. Ivohal Manipur Adventure and Mountain Biking Association ge President Dr. Arun Kumar Ngangom amadi National Sports University ge Registrar Dr. L. Divamani na athiba mithunglen sing oina saru yaki Thauram aduga mailina MU ge Vice Chancellor Professor N Lokendra na hai cycle thauba si lamdam asi ge oina di matam amada yumthong kuding cycle marang kaina thauramba amadi lamdam asi cycle thauba dasu yamna nungaiba mafam ama oibata natana mafam amadagi amada chotpa matamda school college chotpa matamda sijinaba chathok chasengi pambai ama oina laki maram asina matam adugi mi ayamba hangchan phana leibada natana lifestyle disease sing leiramde asegomlaba kanaba sing asibu ningsingduna asegomlaba cycle thawbagi campaign asi saru yaduna chang naina cycle thawrabadi hangchang phana thambada mateng oigani angakpa Kongjal amada chenkhalakliba India gi modernization amadi urbanization gi ichalasida yaukibadagi hana leiramba punsi mahing honglakpana maram oiraga national issue ama oina tongan ba health problem kaya lakpa sidagi ngangthoknaba pandamda university asida asigumlaba thoram asibu shilliba organizers singbu thagatpa phongdokhibaga loinana hanadagi hauna university asigi leiriba cycle tram adubusu mafam chana university asigi staff sing oja sing amadi mahiroi singna sijinnahannabasu ki pro wakalon sing tongan ba akoi anobo wakalon sing sapu sing sina university su sengkhala kunina koi satra sing university la iba koi digital sing university ki employees sing मैम पुनः मक्सिना भावदा अखोई की साइकिल सिंग असी सीजन नबदा याम कन सीजन SKTV na amzugi member hek oibaga hanba oina yauba taramari shuba paumi singi sports meet 2025 ta overall team champion orakraba SKTV gi mana fangkraba amadi saru yakiba paumi sing opagi tharom pangthokre ngasi SKTV management team na senduna sangai pro mamang lekai da leiba giving tree da pangthokiba tharom aduda SKTV gi MD David Soibam yauna management team gi mioi kaya su saru yaki tharonga mailina mana fangnakraba paumi sing adudi S Roshimala KSS Premchand Victoria Rajkumari amadi A Bibita da momento amadi ningan fi piduna puning thawatki All Manipur Working Journalists Union na senduna thasege March 16 dege 13 fawa pangthokiba sports meet aduda 100 meter race 400 meter race long jump shot put football amadi cricket masana da nupa nupi gi category khadotuna athoi ahen tanakibani maduda SKTV gi Roshimala na gold mari Victoria na silver ama amadi bronze ani Premchana bronze ama amadi Bibitana bronze ama lauduna SKTV team na overall team champion oibaga loina cash prize oina lupa listing tara su phangkhibani Chatliba thasege kunmari dagi kunmun nipan fawa Orishana yumbu oiduna pangthokadaba Junior Red Cross Study and Training Camp ta saru yarugadaba Manipur gi IRCS Manipur State Branch Junior Red Cross team ngasi Imphal thadokre IRCS Manipur State Branch JRC ki team asi Indian Red Cross Society Manipur State Branch ki Chairman Narendra Ningombana luchingduna chatliba mioi tarani thoina saba team asida Tara tarukna sahaba team asida Vice Chairman Dr. Laishram Manglem, Secretary Athopam Navasandra, Treasurer Premjit Naroibam, State Youth Coordinator Kundongbam Jadu Amadi, Jonoston Higher Secondary School Gi Lecturer Chungkham Indirana Official Sing Oina Saru Yari. Narendra Ningombana ngasi Imphal thadok liba Manipur team asina academy amadi non academy event kayada competition saru yagani Manipur ge JRC team asina Manipur imagi minchat purokna basu onazagi Manipur miyam nasu thaujal pinabiu haiki Bayai hauki bachai lisingani kunmari ge December thada Punjab ki Moaga da pangthokiba National Youth Exchange Program da academy amadi non academy events singi tongaba competition kayada IRCS Manipur State Branch JRC team na overall team champion ge manaso lawaki
Film Education and Welfare Foundation Aurangabad Maharashtra na sinba 5th Reels International Film Festival 2025 da Dr. R.K. Nayan Sanagi story da masamang na puthokpa Rakesh Naramna direction piba Manipuri feature film Yahau Thengba Khoimu Blossom of Love na Best Social Film Best Male Director amadi Best Producer tawaga loinana award sen kusin narkre lamdam sigi saknairaba film maker khairakpam Bishwametrana screenplay and dialogue oriba film ase minute 39 sangba Central Board of Film Certificate CBFC na sakhanglaba film ni Maulana Azad Research Center Aurangabad ngasi pangthokiba 5th Reels International Film Festival 2025 ki award ceremony gi tharomda lemjaningai oiraba award asi film sigi director Rakesh Naramda khusinaki tongan ba malem gi leipak humfu henbadagi apunba film lising ama chani thajil lakpagi manungdagi lemjaningai oiraba award sing asi pirakibani Ipak Films Production Manipur gi banner makhada Jaideep Memorial Foundation na presence tauba Yahau Thengba Khoimu hariba film ase disangani kuimari gi December 13 da tribute show oina ihan hana Manipur State Film Development Society MSFDS ki auditorium da kakraba matung chahi ase gi January 8 da Manipur auditorium ase maktada official release tokiba film ni ningsing bayabadi Manipuri feature film Yahau Thengba Khoimu ase Prek News Guwahati na sinkiba Prek Cine Awards 2025 da Best Film Northeast, Best Actor Male and Female Northeast ke nominee changkiba natana Cine Society West Bengal Kolkata na Best Feature Film galoina na Cinematic Brilliance Award 2024-25 piduna ikai kumna kraba film ni ashida sunatana All India Film Makers Association Telangana Hyderabad na shinba International Film Festival of Telangana 2025 deso Best Film Northeast, Best Debut Director amadi Best Story gi award pinaba Krabab film ni award singasi mathang tha April ge chechat mapanda Hyderabad ta pangthokadaba festival asigi award ceremony da kushinagani Haukiba chahi kayagi mamangdagi chahi khudingi lepa leitana sajibugi noma panba khudingi Bisnupur district ke kainauda lairiba laning thaulam ahingbagi haikat lekat tambagi tharom handak chahi gisu Mars ke tang kuntra sajibugi noma panba maidei charawa nimita pangthoklagani tharom sega maidena laning thaulam ahingba thaugal ke thongmi singna ngasi laning thaugi akoiba da sengbagi tharom pangthokre haikat lekat tamba sida khudong chana ba amadi asoi angam thoktana ba khanani nabagi tharom pangthokki Kanglei Saktam Langba Kanglup Hawam Marak Irom Lekai Imphal na Ministry of Culture Government of India gi Cultural Function and Production Grant Scheme gi makha da sinduna thang tagi oiba Festival of Maram Achouba ngasi Manipur Dramatic Union MDU gi Yaskol da pangthokre tharom asega mailena Kanglei Saktam Langba Kanglup ki Secretary Jingtham Ranjit na pangdokhibada Festival asida group marina saru yaduna performance sing utkani aikhoige tongan ba oja sing na thambiramba thang tagi macha sing adubu yokhat nabagi wakhalonda sinjabani masida saru yariba sing asida sel yamna piba ngamjaduna sinbana chade aikhoige ipai pu singi pukchel ningjel adu ngasigi mirol asina tamsinba changi ipai pu singna lan kaya thengnaki tawatabu makoina pangthokpam thokpa mathau sing harau kumai su loina pangthokhi thingkide ipai pu singda lan gidama akiba karishu laikide art pu kumhai oina uba toklaga professional work pu masak khangbigadabani haina phongdokhi Awang po sangbong khonau da leiba iramda miyam gi apunba khorjai loop ima kholgi kulumdoirak shuba mapo kumon tharong ngasi major khunda leiba Manipur Press Cup ke loktak walda pangthokre tharomaduda Manipur Saitya Parishad ki president Longjam Joy Chandra ima kholgi president Dr. Chungangbam Chandrakala amadi saknairaba iba Saitya Academy Awardee RK Bubon Chanana athoiba mitung tharomapu amadi akhanaba mitung nen oina saru yaki amadi tharomaduda loop asina tha taru khudingi phongba khorirol gi chefong Iraw khogi dara taru shuba edition su phong ki bagalina loop asina chahi ani khudingi piduna lakpa wari bam maino saireng mana 2025 wangkai thangjam lekai dagi thangjam ipo bisaki saireng lairik numitna chungya thanglakli saireng lairik asida lanthoki amadi loop asina anirak shuba oina lantokpa keso sing irengba ningsing khorirol mana lisingani kunmanga su arambam ombi memchobi gi wari lairik kartoya torban dat lanthoki
Free eye cam and screening ki tharom amang asi haibong popi apunba Naharol Association amadi Vision Eye Plus na senduna haibong popi community hall da pangthokre lem namit layeng bagi tharom aduga mailena na haibong popi apunba Naharol Association ge secretary Khaidem Khelen na phongdorakpada ngasi pangthokliba lem namit layeng bagi tharom asi maru oina Vision Eye Plus ka punduna pangthokpani amadi ngasi mit yengba lakliba miyoi singna maduda changba anop leiba matamda chada kuntragi discount da fanghangani loinana ngasi layeng balakhiba si maru oina lekai asigi akoida khundariba miyoi singna anambani amadi lamda masomda leiriba mit nungaitaba halsing naha sing asina mit sokpagi chang asi nongma nongmagi hengalakpana maram oiduna thabak tharom kaya tawbada nungaitaba asigi khanduna lemna mit layeng bagi tharom asida punna miyoi chamni henbana layeng asida saru yakhi haina su phongdoki Haukiba chahi lisangani kulumdogi November manga dagi ngasi fauba thiba khangdana leyakraba akham awang lekai dagi maibam Abinas apopa maibam Hemanta amadi ningthaujam Anthony apopa lekhidraba ningthaujam Sundargi leiron chanbagi thawam pang ngasi pangthokre ngasi akham awang lekai da leiba lekhidraba thawram Athauba anigi leiron chanbagi tharom aduga mailena JSC ge member Chongtham Basantana phongdorakpada kumjal lisangani kulumdoigi me ahumdagi hauduna kukim neten singna makoigi tongambe administration ama talakpada micham miyam kayagi yum kai maina tuna thadokpada natana pikliba angang yauna miyoi kaya amabuna tamthiba mawongda hatok pibagi thawong adugi manung channa kumjal lisangani kulumdoigi November 5 da awang sekmaida thabak amagi chatkiba Chahi nauriba maherwe ani mafam khangdana mangkhiba dugi langla langjun puthopinaba lenga ke makaida kanna takshinduna laklabasu ngasi phawba makoi ani ge chap chaba pakhum ama laktabana imong manunggi miyosing amadi lekai gi miyam ga tanaraba matung athauba ani ge aroiba mathau mangam pangthoknaba tawbani amadi lekhidraba miyoi bagi mathau mangam pangthokdana leibana imong manunggi miyosingda awaba kaya leibana makoi ani ge mathau mangam asi loisinaba hotnabani loinana lekhidraba athauba ani ge imong manungna thengnariba awaba sing asigi yembiduna lenga ke makaidagi angamba mateng khara pangbinaba poknin chingsinlakhibaga loinana lekhidraba athauba ani ge mangani lehwingi tharomdasu lamdam asida leiriba miyam nasu saru yabiyu haina su phongdoraki Midday Meal Federation of India amadi Center of Indian Trade Union CITU gi member organization ama oriba All Manipur Midday Meal Workers Union AMMDMWU gi manga suba Manipur State Conference ama Bisnupur dalaiba kyamba ningsing sangne dangase pangthokre tharomdu da CITU gi convener Khetri Mayum Santa AMMDMWU gi ex president Sanasam Menjor president Maibam Jamuna Lomi Marup ke secretary Sarat Salam AMMDMWU Kaksing District ke Secretary Thaunauzam Hema All Manipur Democratic Women Association ke Secretary Ayekpam Asalatana Athiba Mithunglen amadi wangang loising oina saru yaki tharomadu da saru yakiba Mithunglen amadi wangang loisingna midday meal workers sengi khusuman asi matanga chana bamawongda hengatna balengak takshin naba wapam kaya phongdoknaki AMMDMWU ge Joint Secretary Athokpam Manglemba na phongdokhibada Manipur da school Pagat ansi mission haurakpadagi midday meal workers singna thabak asi hengalakre Oza sing ayu pung nipan makai nangnaba lakpada school da chak loina chanari aduga angang singshu chak thongdragadi school karakpagi chang watli marak sida yensang hauba hautabagi wafam kayasu midday meal workers singna thengnari bani aduna chahi amada tha tara khak mathau tawbagi lengakna oriba si tha tara ni thoi ohenbiu tha amada numit kunni oriba si numit kuntrani ohenbiu chahi kun churaklaba midday meal workers sing gi awabasi yengbiduna governor lepa nomagi khusuman asi lupa chamni oinaba central amadi manipur lenghakna sinbiu haiki tharomduda tha tara working days oriba si tha tara ni thoi hengadabani tha amada numit kunni working days oriba 30 days ohengadabani worker amagi nomagi khusuman lupa chamni oigadabani haiba lengakta takshin gadaba warep kaya solauki amadi anoba thaupuba singsu khanki nauna khallaba thaupuba singdi president Maibam Jamuna Devi secretary Arambam Thoichanu amadi treasurer Kangujam Ibem Chani hari loinana wajaraglaba Manipur da amadi atopa state sing dasu oibirba ku khuding makki
ꯑꯋꯥꯕꯁꯤꯡꯁꯤꯒꯤ ꯌꯦꯡꯕꯤꯔꯒ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ Delhi High Court ki Judge Yaswan Verma gi yum manakta maina chaklaba cell not chabun leramba thengnakre maduna maram oiraduna mahaki mathakta Supreme Court ki action thengnagadawri phata haudi lokthokpa sanitation worker ama oriba Inderje kawa mioi amana haikebada mafam adwaida makoi thabak numit mari ni mangani phata haudi hundopagi thabak tawraki maduda lupa chamnga chapigi machet kaya thengnaki mai adu kadaidagi hawrakibana makoi khangkide makoidi phata haudi sengdokpa khaktani Judge Verma gi mayumdagi sel mayam ama phangkhrabagi matungda mai chaklaba not mayam asi phanglakibani hari sel phanglakhiba ka adu mahaki main residence ka sanmadaba amadi sijinadraba amani haina wafam Verma na che oina pishinki hari March 13 Holi nimita ka adu mai chakhibani haina su mahakna phangdoki makhoiba mapanda tholau haiduna imungi miyoi pumnamak mapanda tholaki matam adudadi mafam aduda sel amata su phangkide phangdaba amadi chumdaba yumfamda mahakpu maral sibire haina Delhi High Court ki Chief Justice ta mahakna appeal tawki hari sanabagi pau Langmaidong Mamang Laikai Citizen Club LMLCC Langmaidong na senduna 5th State Level Open 9 Men's ASI Football Tournament 2025 ngasidagi club asigi playground da haudokre haudokre samamda Lamyanba Enterprises ki mapu Dr. Elangbam Amit Kumar na Chief Guest LMLCC ki President Elangbam Mohindro na President Kaksan Jila Parishad ki Administrative Committee ki Chairperson Elangbam Surendrajit amadi Basi Khongdagi Social Worker and Ibom Chana Special Guest sing former International Football Player Laurembam Lolendrona Special Invitee Atate Miyoi Kayana Guest of Honor sing oina saruk yaki Tournament asida team 13 na saruk yari ngasi ahoba numita Haibong Makhong FC Langmaidong na Langmaidong Mamang Laikai Citizen Club LMLCC Bibo Panjal ahum amada Haibong Makhong FC Langmaidong gi goal sing adu Kishan na 32 amadi kuntramathoi shuba minute chankibani LMLCC bigi amata ngairaba goal aduna S Laishemba na kuntramathoi minute chankibani hayengi mesta AT Unit 51 ga New Star Club Testpur ga nungthelpung 2:30 da sanagani haidi All Manipur Football Association Amphana Senduna Kurai Lamlong Artificial Turf Ground amadi Sagolmang Playground da punna team 18 saru yaduna group ani thokna khadotuna chathariba 17th Manipur State League 2024-25 ki ngasi sanakiba ahaba match da YOSC amadi USA anina sanakiba match na USA na YOSC bo panjal amasuna da maithiba pikre amadi ani shuba match da YPHU amadi upa anina lamba tangnakiba match aduda YPHU na upa bu panjal ani sunoda maithiba pi ki bagalona na tournament ase heng nunthil pung 12:30 taba matamda traw amadi rahi anina lamba tongnar matung nunthil gi pung 2:30 taba matamda neshu amadi light ani lamba tongnaragani Manipur Handball Association game eng makada Kanglei Voluntary Workers Association na senduna tha sige 18 dagi hoduna mayang Imphal Kokchai ground da chathariba Nifutare Shuba State Level Junior Boys and Girls Handball Tournament ngasi loisinkhre tournament shinkiba duda nupigi oina YLK Chungarel amadi nupagi oina KBW na winner oikre loishimba numiki hanba match da nupigi YLK Chungarel amadi KBWA Kokchai na sanaki match adugi hanba half level fawbada YLK na KBWA bo panjal 10 amadi mangada mangjil thaduna chatki match asilorpo fawbada YLK na KBWA bo panjal 13 nipanda maithiba piki ani shuba match oina nupagi YLK amadi KBWA na sanakiba adugi hanba match fawbada KBWA na YLK bo panjal 18 da mangjil thaduna chatki match loiba fawbada KBWA na YLK bo panjal 18 da maithiba piki tournament loishinbagi chief guest oikiba wangoi kendra gi MLA KS Lokena hai handball masana shida national level da saru yabasi ayabana mayai lambi amadi Imphal dagi oibadong na tawbasi nungaiba fawi sanari haina icham chamna tholakpa natabida masagi oinba
Wakalon haibadi kamdongna goal changadagi haina kok sijinabasi thagatli sanaba hariba lam asida state asi ayamba matamda mangzal thana chatlibani mama pa oibesingna macha singna sanaba ubada thawai wajabagi mami ubasina state asida sanaroi singda mama mapa singna pukning thagatli haibagi khudam amani aikhoigi iramda manipur sida thoaningdaba thaudo kaya ama thokli adubu penthokpa amadi ngakpiba haiba haiba wakhalon sida lamdam asida lariba puru khudingmak aikhoi amatani haiba wakhalonda nushi janana chatminasi haiki thauram aduda mayang Imphal Kendragi MLA Kongkham Rabindrona President SP Sports Laisram Sarita MPS BJP mayang Imphal Mandalgi President Irom Ravi amadi Manipur Handball Association ge General Secretary Arambam Birendrana Guest of Honor oina saruk yaki Aroibada maruiba pau amukan na pizari. District Court Building Kaksing ngasi haunabi matung ina sanggakre. Kabui Kausarwal Highway sida numit mangani chukna nagadaba thang ta workshop masidagi haudokre. All Manipur Film Producer Association ge website ama ngasi launch tawkre. Doon 5th State Level Open 9 Men's A-Side Football Tournament 2025 ngasidagi haudokre. Matang asida imes palong sanok sa balusyon jari, may ang tabiri besingbo amukan na kurumjari.